ꯅꯪꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯉꯥꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯗꯨꯅ ꯁꯪꯁꯊꯥꯟ ꯑꯁꯤ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯅ ꯂꯤꯡꯈꯠꯄꯅꯤ꯫ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯅꯨꯡꯄꯥꯟ ꯈꯥꯏꯗꯕꯅꯤ꯫ ꯅꯪ ꯀꯅꯥꯅꯣ ꯑꯃꯗꯤ ꯏꯁꯣꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯧꯍꯟꯈꯤꯕ ꯃꯌꯥꯝ ꯈꯪꯕ ꯉꯝꯃꯤ꯫ ꯃꯗꯨ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯅꯪꯅ ꯍꯥꯟꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯀꯌꯥ ꯄꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯉꯁꯤꯒꯤꯁꯦ ꯀꯔꯝꯕ ꯑꯔꯨꯕ ꯄꯥꯎꯇꯥꯛꯅꯣ? ꯆꯨꯝꯃꯤ, ꯖꯤꯟꯖꯔ, ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯅꯤꯡꯕꯗꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯆꯥꯝꯊꯣꯛꯄꯒꯤ ꯒꯨꯟ ꯑꯃ ꯍꯥꯞꯄꯤꯔꯛꯏ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯩꯁꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯌꯥꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯄ ꯄꯨꯛꯅꯤꯡ ꯀꯣꯠꯂꯣꯛ ꯂꯩꯇꯦ꯫ ꯃꯁꯤꯅꯤ ꯏꯁꯣꯔꯗꯒꯤ ꯐꯪꯕ ꯗꯥꯟ꯫ ꯑꯩꯅ ꯊꯥꯖꯩ ꯃꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯛꯄꯅꯤ, ꯃꯔꯝꯗꯤ ꯃꯌꯥꯝ ꯄꯨꯝꯕ ꯑꯥꯁꯥꯒꯤ ꯃꯉꯥꯜ ꯐꯪꯅꯤꯡꯏ꯫ ꯃꯌꯥꯝ ꯈꯪꯅꯤꯡꯏ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯔꯝꯅ ꯂꯥꯟꯊꯣꯛꯀꯅꯤ, ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡ ꯀꯔꯝꯅ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯃꯌꯥꯝꯅ ꯈꯪꯅꯤꯡꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯌꯥꯝꯅ ꯅꯦꯍꯠꯄꯤꯈꯤꯕꯒꯨꯝ ꯃꯌꯥꯝꯒꯤꯁꯨ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯀꯌꯥꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯂꯩꯔꯝꯒꯅꯤ꯫ ꯌꯥꯝꯅ ꯃꯔꯨꯗꯤ ꯏꯁꯣꯔꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯂꯗꯤ ꯏꯁꯣꯔꯅ ꯅꯪꯕꯨ ꯊꯦꯝꯖꯤꯟꯕꯤꯅꯤ꯫ ꯑꯁꯣꯛꯄ ꯊꯃꯣꯏꯕꯨ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯒꯤ ꯃꯔꯛꯇ ꯏꯁꯣꯔ ꯀ꯭ꯔꯤꯄꯥ ꯐꯪꯕ ꯐꯪꯗꯕ ꯑꯋꯥ ꯋꯥꯗ ꯆꯥꯡꯗꯝꯅꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯏꯁꯣꯔꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯆꯥꯟꯕꯤ, ꯊꯃꯣꯏꯒꯤ ꯑꯁꯣꯛ ꯑꯄꯟ ꯃꯦꯟꯈꯠꯄꯤ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕꯒꯨꯝ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠ ꯑꯄꯟ ꯊꯝꯗꯅ ꯃꯌꯥꯝꯗ ꯄꯥꯎꯇꯥꯛ ꯄꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯦꯡꯅ ꯂꯤꯊꯣꯛꯄ ꯌꯥꯝꯅ ꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ ꯇꯥꯍꯩꯗꯕ ꯌꯥꯎꯏ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯕꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯥꯃꯨꯡꯗ꯭ꯔꯥ? ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯥꯅ ꯑꯩꯕꯨ ꯔꯦꯞ ꯇꯧꯈꯤ꯫ ꯑꯩꯅ ꯊꯥꯖꯩ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠ ꯑꯄꯟ ꯊꯝꯗꯅ ꯃꯌꯥꯝꯗ ꯄꯥꯎꯇꯥꯛ ꯄꯤꯕꯁꯤꯅꯤ꯫ ꯁꯦꯡꯅ ꯂꯤꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯅ ꯄꯥꯛ ꯉꯝꯂꯣꯏ꯫ ꯅꯪꯉꯣꯟꯗꯒꯤ ꯔꯦꯞ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕ ꯌꯥꯝꯅ ꯅꯧꯔꯤ, ꯅꯠꯇ꯭ꯔꯅꯦ? ꯑꯩꯈꯣꯏꯅ ꯇꯥꯕ ꯅꯧꯔꯤꯗ꯫ ꯆꯨꯝꯃꯤ, ꯋꯥꯍꯩꯁꯦ ꯍꯥꯟꯅ ꯁꯤꯖꯤꯟꯅꯗ꯭ꯔꯤ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯩꯅ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯒꯤ ꯊꯃꯣꯏ ꯇꯤꯡꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯍꯦꯛꯇ ꯐꯥꯗꯨꯅ ꯊꯕꯛ ꯑꯗꯣ ꯆꯠꯊꯈꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯅꯝꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜꯗꯨꯅ ꯀꯤꯍꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯔꯦꯞ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯅꯪꯅ ꯄꯥꯝꯗꯅ ꯊꯕꯛ ꯆꯠꯊꯈꯤꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯍꯟꯅꯤꯡꯗꯕ ꯇꯧꯈꯤꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯀꯌꯥꯔꯛ ꯔꯦꯞ ꯇꯧꯈꯤ? ꯌꯥꯝꯗ꯭ꯔꯕꯗ 200ꯔꯛ ꯍꯦꯜꯂꯝꯒꯅꯤ꯫ ꯏꯁꯣꯔꯒꯤ ꯁꯛꯇꯤꯁꯦ ꯈꯜꯂꯨꯕꯗ ꯉꯛꯏ꯫ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯧꯖꯤꯛꯅ ꯑꯩꯅ ꯃꯌꯥꯝꯗ ꯄꯨꯟꯁꯤꯒꯤ ꯑꯥꯁꯥꯒꯤ ꯃꯉꯥꯜꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯂꯤ꯫ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯇꯥꯡ ꯂꯥꯟꯊꯣꯛꯅꯕ ꯁꯤꯟꯕꯤ꯫ ꯑꯗꯨꯅ ꯑꯩꯅ ꯊꯥꯖꯩ ꯑꯩꯈꯣꯏꯒꯤ ꯑꯌꯦꯠꯄ ꯄꯨꯝꯕ ꯑꯩꯁꯦ ꯏꯄꯥꯅ ꯍꯛꯆꯥꯡ, ꯋꯥꯈꯜ, ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯍꯩꯅ ꯅꯩꯍꯠꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯦꯛ ꯅꯤꯡꯁꯤꯡꯕ ꯉꯝꯕꯗ ꯃꯁꯤ ꯆꯍꯤ 19 ꯁꯨꯔꯛꯄꯗ ꯌꯨꯝ ꯊꯥꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕꯅꯤ꯫ ꯅꯩꯍꯠꯄ ꯍꯥꯏꯕꯗꯤ ꯂꯥꯟꯅ ꯂꯝꯖꯤꯡꯕ, ꯑꯣꯟꯅ ꯇꯩꯅꯅ ꯁꯤꯖꯤꯟꯅꯊꯣꯛꯄ, ꯃꯥꯡꯍꯟꯕ, ꯁꯤꯖꯤꯟꯅꯕꯗ ꯑꯩꯉꯣꯟꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ, ꯇꯝꯊꯤꯅ ꯂꯣꯏꯅꯕ ꯑꯗꯨꯅꯤ꯫ ꯇꯤꯜꯂꯤꯕ ꯃꯌꯥꯝꯕꯨ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯅꯩꯍꯠꯄ ꯍꯥꯏꯕ ꯃꯈꯜ ꯄꯨꯝꯕ ꯑꯃꯥꯡꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯁꯣꯔꯅ ꯁꯤꯜꯂꯤꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯑꯀꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯉꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯇꯝꯕ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯊꯣꯡ ꯑꯍꯣꯕꯗꯒꯤ ꯏꯃꯥꯒ ꯃꯥꯒ ꯊꯕꯛ ꯆꯠꯊꯔꯤꯉꯩꯗ ꯌꯦꯡꯉꯨ ꯍꯥꯏ, ꯑꯗꯨꯒ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯪꯉꯤ꯫ ꯃꯤ ꯂꯩꯇꯕ ꯀꯥꯟꯗ ꯃꯥꯒꯤ ꯀꯥ ꯐꯥꯎꯕꯗ ꯆꯠꯄ ꯀꯥꯟꯗ ꯑꯩꯕꯨ ꯀꯣꯟꯁꯟꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯐꯤꯅꯨꯡꯒꯤ
ꯄꯣꯠꯇꯣ ꯎꯠꯂꯒ ꯑꯩꯕꯨ ꯏꯔꯥꯡ ꯍꯧꯍꯜꯂꯤ ꯇꯥꯟꯖꯥ ꯐꯪꯕꯒ ꯍꯦꯛꯇ ꯀꯣꯟꯁꯟꯗꯨꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯃꯐꯝꯁꯤꯡ ꯁꯣꯛꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯅꯕ ꯊꯧꯁꯤꯜꯂꯤ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯩ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯒꯦꯔꯦꯖꯇ ꯊꯕꯛ ꯇꯧꯕ ꯆꯠꯂꯗꯤ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯎ ꯍꯥꯏꯔꯝꯃꯒꯅꯤ ꯑꯩꯅ ꯍꯦꯛ ꯆꯪꯂꯨꯕꯒ ꯑꯩꯒꯤ ꯊꯕꯥꯛꯇ ꯄꯥꯏꯕ ꯃꯥꯒꯤ ꯐꯤꯅꯨꯡ ꯄꯥꯏꯍꯟꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯍꯜꯂꯝꯃꯤ ꯃꯇꯝ ꯄꯨꯝꯕ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯂꯥꯛꯂꯒ ꯎꯅꯗꯨꯅ ꯐꯥꯔꯗꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯥꯔ ꯊꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯩꯁꯨ ꯆꯠꯀꯦ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯥꯡꯗ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯍꯜꯂꯤ ꯑꯍꯥꯟꯕꯗ ꯃꯥꯅ ꯄꯨꯅꯤꯡꯗꯕ ꯁꯥꯏ ꯀꯣꯟꯅ ꯌꯥꯔꯛꯏ ꯃꯥꯅ ꯂꯣꯏꯅ ꯁꯤꯜꯂꯤꯕꯅꯤ ꯑꯩꯗꯤ ꯈꯪꯏ ꯍꯣꯔꯦꯟ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯗꯨꯅ ꯆꯠꯅꯤꯡꯗ ꯆꯠꯄ ꯇꯥꯔꯝꯃꯤ ꯏꯃꯥꯅ ꯏꯔꯥꯏ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯆꯦꯡ ꯆꯥꯛ ꯂꯩꯕ ꯗꯨꯀꯥꯟꯗ ꯆꯠꯂꯤ ꯑꯩꯕꯨ ꯄꯨꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯏꯄꯥꯅ ꯑꯩꯕꯨ ꯆꯠꯇꯅꯕ ꯍꯦꯛꯇ ꯊꯕꯛ ꯑꯃ ꯍꯥꯏꯁꯜꯂꯨꯔ ꯍꯥꯏ ꯏꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯅ ꯑꯩꯕꯨ ꯔꯦꯞ ꯇꯧꯏ ꯏꯔꯣꯏꯕ ꯇꯝꯕ ꯄꯨꯕꯤꯔꯒ ꯃꯥꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯄꯨꯊꯔꯒ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯄꯥꯏꯅꯕ ꯍꯣꯠꯅꯩ ꯑꯩꯅ ꯂꯩꯁꯥ ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯃꯠꯇꯗ ꯇꯪ ꯇꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯦ ꯑꯉꯥꯡ ꯍꯥꯏꯔꯤꯁꯤꯗꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯐꯝ ꯑꯃꯗꯤ ꯎꯀꯟ ꯑꯃ ꯄꯥꯝꯃꯤ ꯑꯩꯗꯤ ꯃꯗꯨ ꯐꯪꯂꯛꯇ꯭ꯔꯕꯅꯤ ꯅꯈꯣꯏꯁꯨ ꯑꯁꯤꯒꯨꯝꯕꯁꯦ ꯊꯦꯡꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯏꯄꯥꯅ ꯑꯩꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯏꯃꯥꯟꯅꯕꯤ ꯄꯨꯔꯛꯎ ꯍꯥꯏ ꯃꯥꯅ ꯅꯠꯇꯕ ꯊꯕꯛ ꯆꯠꯊꯅꯕ ꯑꯩꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯨꯝ ꯂꯣꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯃꯥꯅ ꯊꯕꯛ ꯀꯌꯥꯔꯛ ꯆꯠꯊꯈꯤ ꯃꯥꯅ ꯃꯇꯣꯝꯇ ꯂꯩꯕ ꯀꯥꯟꯗ ꯏꯃꯥꯟꯅꯕꯤ ꯑꯗꯨ ꯄꯨꯔꯛꯂꯒ ꯑꯩ ꯆꯠꯊꯣꯛꯈꯣ ꯍꯥꯏ ꯃꯥꯅ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯀꯥꯟꯗ ꯑꯩ ꯀꯌꯥꯗ ꯏꯀꯥꯏ ꯑꯃꯗꯤ ꯆꯦꯟꯅꯈꯤ ꯏꯃꯥ ꯏꯄꯥꯒꯤ ꯈꯜꯂꯒ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯑꯩꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯄꯨꯡ ꯐꯥꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯟꯕꯗ ꯏꯀꯥꯏꯕꯒꯤ ꯍꯨꯅ ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯝꯕ ꯁꯨꯝꯍꯠꯂꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯅ ꯃꯃꯥꯡꯒꯤ ꯏꯀꯥꯏꯕꯗꯣ ꯀꯣꯛꯈꯤ ꯃꯉꯣꯟꯗ ꯆꯪꯖꯕꯗ ꯍꯦꯟꯅ ꯊꯧꯖꯥꯟꯕꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯀꯥꯟꯗ ꯏꯖꯠꯇ ꯅꯩꯍꯠꯄꯤꯔꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯗꯣꯛꯅꯗꯦ ꯉꯝꯁꯨ ꯉꯝꯗꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯗ ꯇꯧꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯍꯨꯝꯕꯪꯅꯩ ꯊꯧꯗꯣꯛ ꯑꯗꯣ ꯍꯧꯖꯤꯛ ꯈꯜꯂꯨꯕꯗ ꯃꯪꯒꯨꯝ ꯊꯣꯛꯏ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯅꯤ ꯈꯪꯗꯦ ꯁ꯭ꯀꯨꯜꯗ ꯑꯩ ꯃꯌꯥꯝꯒ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯏꯇꯣꯝꯇ ꯇꯥꯏ ꯃꯌꯥꯝꯒ ꯆꯨꯅꯗꯕꯒꯨꯝ ꯇꯧꯏ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ ꯉꯝꯗꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯑꯣꯏꯔꯒ ꯃꯌꯥꯝ ꯁꯥꯟꯅ ꯈꯣꯠꯅꯕ ꯏꯁꯩ ꯖꯒꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯕ ꯐꯪꯗꯦ ꯌꯨꯝꯗ ꯊꯨꯅ ꯍꯟꯕ ꯇꯥꯏ ꯅꯠꯇ꯭ꯔꯗꯤ ꯏꯄꯥꯅ ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒ ꯀꯔꯤ ꯇꯧꯗꯨꯅ ꯊꯦꯡꯂꯤꯅꯤ ꯍꯥꯏ ꯃꯇꯝ ꯈꯨꯗꯤꯡꯗ ꯆꯤꯡꯅꯩ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯀꯣꯏꯅꯕ ꯐꯤ ꯐꯖꯕ ꯁꯦꯠꯄ ꯄꯥꯔꯇꯤ ꯆꯠꯄ ꯈꯣꯠꯄ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯔꯦꯝꯕꯅꯤ ꯄꯩꯁꯥ ꯃꯥꯡꯅꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯏꯄꯥꯅ ꯈꯜꯂꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯊꯧꯗꯣꯛꯇꯣ ꯌꯥꯎꯗꯕꯒꯤ ꯃꯔꯝ ꯖꯥꯠ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯍꯟꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯊꯕꯛ ꯊꯧꯗꯣꯛꯇ ꯄꯨꯔꯝꯃꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯃꯗꯨ ꯂꯩꯕꯤꯕ ꯉꯝꯗꯦ ꯃꯌꯥꯝꯗꯣ ꯎꯕꯗ ꯏꯀꯥꯏꯗꯨꯅ ꯑꯩꯗꯤ ꯁ꯭ꯀꯨꯜꯒꯤ ꯀꯣꯅꯥ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯠꯂꯤ ꯃꯌꯥꯝꯗꯣ ꯎꯔꯒ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯔꯦꯝꯕꯅꯤ ꯄꯩꯁꯥ ꯃꯥꯡꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯏꯄꯥꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏ ꯑꯩꯅ ꯃꯌꯥꯝꯒꯤ ꯊꯧꯗꯣꯛꯇ ꯌꯥꯎꯗꯕꯒꯤ ꯃꯔꯝ ꯏꯃꯥꯟꯅꯕꯁꯤꯡꯗ ꯄꯪꯍꯥꯏꯗ ꯍꯥꯏꯁꯜꯂꯤ ꯃꯃꯥꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯍꯜꯂꯒ ꯃꯆꯥꯁꯤꯡꯕꯨ ꯊꯕꯛ ꯊꯧꯗꯣꯛꯇ ꯄꯨꯔꯝꯃꯤ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯑꯗꯨꯁꯨ ꯂꯩꯕꯤꯕ ꯉꯝꯂꯝꯗꯦ ꯃꯌꯥꯝꯗꯣ ꯎꯕꯗ ꯏꯀꯥꯏꯗꯨꯅ ꯑꯩꯗꯤ ꯁ꯭ꯀꯨꯜꯒꯤ ꯀꯣꯅꯥ ꯑꯃꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ
ꯁ꯭ꯀꯨꯜ ꯁꯨꯇꯤ ꯑꯣꯏꯔꯒ ꯃꯌꯥꯝ ꯁꯥꯟꯅ ꯈꯣꯠꯅꯕ ꯏꯁꯩ ꯖꯒꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯂꯛꯇ꯭ꯔꯕꯅꯤ꯫ ꯌꯨꯝꯗ ꯊꯨꯅ ꯍꯟꯅꯕ ꯇꯥꯈꯤ꯫ ꯅꯠꯇ꯭ꯔꯗꯤ ꯏꯄꯥꯅ ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒ ꯀꯔꯤ ꯀꯔꯤ ꯇꯧꯗꯨꯅ ꯊꯦꯡꯂꯤꯕꯅꯣ ꯑꯁꯤꯗ ꯍꯥꯏ꯫ ꯃꯁꯤ ꯄꯨꯝꯕꯁꯤ ꯑꯔꯦꯝꯕꯅꯤ, ꯄꯩꯁꯥ ꯃꯥꯡꯅꯕꯅꯤ ꯍꯥꯏ꯫ ꯑꯩꯅ ꯃꯌꯥꯝꯒꯤ ꯊꯧꯗꯣꯛꯇ ꯌꯥꯎꯗꯕꯒꯤ ꯃꯔꯝ ꯖꯥꯠ ꯖꯥꯠ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯁꯟꯅꯗꯨꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯃꯃꯥꯅ ꯐꯖ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯆꯥꯁꯤꯡꯕꯨ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯗꯨꯁꯨ ꯉꯝꯗꯕꯅꯤꯗꯣ꯫ ꯃꯌꯥꯝꯗꯣ ꯎꯕꯗ ꯏꯀꯥꯏꯗꯨꯅ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯣꯅꯥ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯠꯂꯤ꯫ ꯃꯌꯥꯝꯗꯣ ꯎꯔꯒ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯨꯡꯒꯠꯄ ꯑꯃ ꯑꯣꯏꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯪ ꯇꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯐꯪꯂꯛꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯊꯦꯡꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯥꯎꯔꯕꯗꯤ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯈꯔ ꯂꯤꯕꯤꯌꯨꯅꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯇꯥꯔꯛꯇꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯗꯤ ꯃꯗꯨ ꯐꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯒꯤ ꯏꯄꯥ ꯅꯨꯡꯗꯥꯡꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯏ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯗ ꯆꯠꯈ꯭ꯔꯒ ꯑꯍꯤꯡꯗ ꯍꯜꯂꯛꯏ꯫ ꯃꯥꯅ ꯌꯨꯝꯒꯤ ꯁꯣ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯔꯤ ꯇꯧꯔꯅꯤ ꯍꯥꯏꯅ ꯊꯨꯛ ꯂꯥꯎꯈꯤ꯫ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯗꯨꯅ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯍꯞꯇꯥ ꯂꯣꯏꯔꯛꯄꯒꯤ ꯌꯨ ꯐꯖꯅ ꯊꯛꯏ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯌꯨꯛ ꯄꯨꯡ 4-5 ꯇꯥꯔꯒ ꯍꯜꯂꯛꯏ꯫ ꯏꯃꯥꯗꯤ ꯏꯄꯥ ꯄꯥꯈꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯪ ꯇꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯊꯥꯖꯧ꯫ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯍꯞꯇꯥ ꯂꯣꯏꯔꯛꯄꯒꯤ ꯌꯨ ꯐꯖꯅ ꯊꯛꯏꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯊꯣꯛꯈꯤꯕꯗꯨꯅ ꯑꯌꯨꯛ ꯍꯜꯂꯛꯏꯕꯅꯤ꯫ ꯏꯃꯥꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯊꯣꯏꯅ ꯊꯧꯁꯥꯗꯦ꯫ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯑꯩ ꯏꯄꯥꯗ ꯄꯥꯈꯠꯇꯅ ꯂꯩꯕꯅꯤ ꯑꯩꯗꯤ꯫ ꯃꯥꯅ ꯌꯨꯝꯒꯤ ꯁꯣ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯔꯤ ꯍꯥꯏꯅꯤ, ꯍꯦꯛꯇ ꯊꯨꯛ ꯂꯥꯎꯕꯅꯤ꯫ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯆꯠꯈ꯭ꯔꯒ ꯑꯌꯨꯛ ꯍꯜꯂꯛꯑꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯇꯧꯕꯤꯔꯒꯗꯣꯔꯤꯁꯦ ꯈꯟꯕꯗ ꯑꯩꯗꯤ ꯍꯦꯛꯇ ꯄꯥꯈꯠꯄꯅꯤ꯫ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ ꯃꯥꯅꯤ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯈꯜꯂꯛꯄ ꯃꯇꯥꯡꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯆꯦꯛꯁꯟꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯦ ꯍꯧꯒꯠꯄ, ꯇꯨꯝꯂꯦ ꯇꯨꯝꯕ ꯇꯥꯏ꯫ ꯀꯔꯤ ꯆꯥꯅꯤ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯆꯥꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯑꯃꯥꯡꯕ ꯑꯣꯏꯈꯤꯕꯗꯤ ꯑꯩꯅ ꯆꯍꯤ 9-10ꯇ ꯉꯥꯏꯔꯤꯉꯩꯗ ꯃꯥꯅ ꯑꯩꯕꯨ ꯑꯀꯥꯝꯄꯦꯠꯀꯤ ꯐꯣꯇꯣ ꯌꯦꯡꯍꯜꯂꯒ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯥꯅ ꯈꯨꯝꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯈꯨꯝꯗ꯭ꯔꯗꯤ ꯑꯉꯥꯎꯕꯒꯨꯝ ꯑꯩꯕꯨ ꯁꯔꯥꯛ ꯇꯝꯃꯤ꯫ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯁꯥꯎꯗꯕ ꯁꯥꯗꯨꯅ ꯈꯥꯡꯕ ꯀꯌꯥꯅꯤ꯫ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯃꯥꯡꯕ ꯑꯣꯏꯈꯤ꯫ ꯑꯩꯅ ꯑꯁꯨꯛ ꯁꯦꯡꯅ ꯉꯥꯡꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯅꯈꯣꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯁꯣꯛꯄ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄ, ꯇꯧꯁꯟꯅꯔꯛꯄ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯗꯒꯤ ꯂꯥꯟꯊꯣꯛꯂꯦ꯫ ꯇꯧꯁꯟꯅꯕ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯑꯁꯦꯡꯕ ꯄꯣꯠ ꯑꯗꯣ ꯃꯌꯥꯝꯗ ꯇꯝꯗꯨꯅ ꯑꯁꯦꯡꯕ ꯉꯥꯡꯗꯨꯅ ꯊꯃꯣꯏꯁꯦ ꯁꯥꯟꯇꯤ ꯐꯪꯂꯦ꯫ ꯊꯃꯣꯏ ꯁꯣꯛꯄ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯗꯒꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ, ꯂꯥꯟꯊꯣꯛꯄꯤꯔꯦ꯫ ꯇꯧꯁꯟꯅꯕ ꯃꯊꯧ ꯇꯥꯗꯦ꯫ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯑꯁꯦꯡꯕ ꯄꯣꯠ ꯑꯗꯣ ꯃꯌꯥꯝꯗ ꯇꯝꯗꯨꯅ ꯑꯁꯦꯡꯕ ꯉꯥꯡꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯃꯣꯏ ꯑꯁꯦ ꯁꯥꯟꯇꯤ ꯐꯪꯂꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯖꯥꯠ ꯖꯥꯠ ꯃꯑꯣꯡꯗ ꯆꯠꯊꯕ ꯃꯑꯣꯡꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ꯫ ꯑꯩꯅ ꯆꯍꯤ 9 ꯁꯨꯕ ꯃꯇꯝꯗ ꯏꯄꯥꯅ ꯑꯩ ꯄꯨꯔꯒ ꯃꯔꯤ-ꯃꯇꯥ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯤ꯫ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯊꯕꯛ ꯆꯠꯊꯩ꯫ ꯑꯗꯨꯒ ꯀꯔꯝꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯁꯥꯒꯠꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯔꯣꯟꯕ ꯑꯃ ꯑꯣꯏꯈꯤ꯫ ꯃꯗꯨ ꯃꯤꯉꯣꯟꯗ ꯇꯝꯂꯒ ꯀꯅꯥꯅꯁꯨ ꯊꯥꯖꯔꯣꯏ꯫ ꯑꯗꯨꯒ ꯇꯝꯂꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯏꯔꯥꯡ ꯍꯧꯅꯤ꯫ ꯑꯋꯥꯕꯗꯣ ꯏꯇꯣꯝꯇ ꯊꯦꯡꯅꯈꯤ꯫ ꯐꯠꯇꯕ ꯑꯗꯣ ꯑꯩꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯁꯩꯇꯥꯟꯅ ꯐꯠꯇꯕ ꯊꯕꯛ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯍꯟꯅꯤꯡꯉꯤ꯫
ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯄ ꯉꯝꯍꯟꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯕꯗꯤ ꯏꯁꯣꯔꯗ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯇꯝꯊꯣꯛꯎ꯫ ꯊꯃꯣꯏ ꯌꯥꯡꯒꯅꯤ, ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯒꯅꯤ꯫ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯆꯍꯤ 12-13 ꯁꯨꯔꯛꯄꯗ ꯏꯄꯥꯅ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥ ꯅꯣꯏꯔꯝꯕꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯔꯦꯞ ꯇꯧꯕ ꯍꯧꯈꯤ꯫ ꯃꯥꯅ ꯑꯩꯕꯨ ꯅꯝ ꯍꯥꯗꯨꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ, ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯀꯤꯍꯟꯗꯨꯅ ꯖꯥꯠ ꯖꯥꯠ ꯇꯧꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯔꯦꯞ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯅ ꯍꯞꯇꯥ 3ꯃꯨꯛ ꯃꯃꯥꯡꯗꯒꯤꯇ ꯁꯤꯖꯤꯟꯅꯕ ꯍꯧꯈꯤ꯫ ꯍꯥꯟꯅꯗꯤ ꯄꯣꯠ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯄꯥꯅ ꯇꯧꯈꯤꯕꯗꯨ ꯑꯩꯕꯨ ꯔꯦꯞ ꯇꯧꯈꯤ ꯍꯥꯏꯕꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯏ꯫ ꯃꯗꯨ ꯃꯥꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯇꯧꯏ꯫ ꯑꯩꯅ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯐꯥꯎ ꯍꯞꯇꯥꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯈꯤꯗꯕ ꯂꯩꯇꯦ꯫ ꯑꯩꯅ ꯁꯨꯝ ꯄꯥꯕꯗ ꯑꯩꯕꯨ ꯂꯨꯅ ꯁꯦꯟꯅꯒꯗꯕ ꯏꯄꯥꯅ ꯌꯥꯝꯗ꯭ꯔꯕꯗ 200ꯔꯛ ꯍꯦꯟꯅ ꯔꯦꯞ ꯇꯧꯈꯤ ꯑꯩꯅ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯏꯁꯣꯔ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯤꯚꯝꯗ ꯂꯩꯕ ꯑꯣꯏꯊꯣꯛꯂꯝꯂꯣꯏ꯫ ꯁꯩꯇꯥꯟꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯇꯥꯏ꯫ ꯏꯁꯣꯔꯗ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯁꯤꯟꯅꯊꯣꯛꯎ, ꯃꯥꯅ ꯅꯪꯕꯨ ꯊꯧꯖꯥꯟꯕꯤꯅꯤ꯫ ꯅꯪꯒꯤ ꯆꯅꯩꯅꯕ ꯄꯨꯝꯕ ꯃꯉꯣꯟꯗ ꯁꯤꯟꯅꯔꯒ ꯃꯥꯒꯤ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯂꯧꯁꯜꯂꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯣꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯅ ꯃꯦꯟꯈꯠꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 94 ꯁꯨꯔꯦ꯫ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯁꯦ ꯏꯆꯥ 4 ꯑꯃꯁꯨꯡ ꯏꯁꯨ 10ꯒ ꯂꯣꯏꯅꯅ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯤ꯫ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯔꯦ, ꯏꯁꯣꯔꯅ ꯁꯦꯝꯕ ꯁꯪꯁꯥꯔꯒꯤ ꯃꯒꯨꯟ ꯈꯪꯂꯦ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯤꯅ ꯅꯈꯣꯏ ꯄꯨꯟꯁꯤꯗ ꯑꯥꯁꯥꯒꯤ ꯃꯉꯥꯜ ꯄꯨꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯁꯣꯔꯅ ꯅꯪꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯎꯔꯤ꯫ ꯑꯥꯁꯥ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯗ ꯆꯪꯁꯜꯂꯨ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯁꯣꯔꯅ ꯅꯪꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯎꯕꯤꯅꯤ꯫ ꯑꯥꯁꯥ ꯊꯥꯗꯣꯛꯀꯅꯨ, ꯍꯟꯅ ꯍꯟꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯧ꯫ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯀꯟꯕꯤꯒꯅꯤ꯫ ꯅꯄꯨꯛꯅꯤꯡ ꯁꯦꯡꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯧ, ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯒꯅꯤ, ꯅꯪ ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯣꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯅ ꯃꯦꯟꯈꯠꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 94 ꯁꯨꯔꯦ꯫ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯔꯤꯁꯦ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯔꯦ, ꯏꯁꯣꯔꯅ ꯁꯦꯝꯕ ꯁꯪꯁꯥꯔꯒꯤ ꯃꯒꯨꯟ ꯈꯪꯂꯦ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯤꯅ ꯅꯈꯣꯏ ꯄꯨꯟꯁꯤꯗ ꯑꯥꯁꯥꯒꯤ ꯃꯉꯥꯜ ꯄꯨꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯁꯣꯔꯅ ꯅꯪꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯎꯕꯤꯒꯅꯤ꯫ ꯑꯥꯁꯥ ꯀꯥꯏꯒꯅꯨ, ꯏꯁꯣꯔꯕꯨ ꯊꯥꯖꯧ, ꯏꯁꯣꯔꯒꯤꯗꯃꯛꯇ, ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯣꯔꯒꯤꯗꯃꯛꯇ꯫ ꯏꯁꯣꯔꯗ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯁꯤꯟꯅꯊꯣꯛꯎ, ꯃꯥꯅ ꯅꯪꯕꯨ ꯊꯧꯖꯥꯟꯕꯤꯒꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯃꯉꯣꯟꯗ ꯁꯤꯟꯅꯔꯒ ꯃꯥꯒꯤ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯂꯧꯁꯜꯂꯨ, ꯃꯥꯅ ꯅꯪꯕꯨ ꯊꯧꯖꯥꯟꯕꯤꯒꯅꯤ꯫ ꯑꯁꯤꯃ ꯀꯥꯎꯔꯅꯨ, ꯏꯁꯣꯔ ꯂꯩꯕꯅꯤꯀꯣ꯫ ꯏꯁꯣꯔꯕꯨ ꯅꯤꯡꯖꯧ, ꯏꯁꯣꯔ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯧ꯫ ꯏꯁꯣꯔꯗ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯁꯤꯟꯅꯊꯣꯛꯎꯀꯣ, ꯃꯥꯅ ꯅꯪꯕꯨ ꯊꯧꯖꯥꯟꯕꯤꯅꯤ꯫ ꯅꯪꯒꯤ ꯆꯅꯩꯅꯕ ꯄꯨꯝꯕ ꯃꯉꯣꯟꯗ ꯁꯤꯟꯅꯔꯒ ꯃꯥꯒꯤ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯂꯧꯁꯜꯂꯨ, ꯏꯁꯣꯔꯒꯤ ꯄꯥꯎꯇꯥꯛ ꯂꯧꯁꯜꯂꯨ꯫ ꯑꯥꯁꯥ ꯀꯥꯏꯒꯅꯨ꯫ ꯖꯣꯏꯁ, ꯑꯩꯈꯣꯏꯅ ꯊꯥꯖꯕꯩ ꯃꯔꯝꯗ ꯈꯖꯤꯛꯇ ꯐꯣꯡꯗꯣꯛꯁꯤ, ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯕꯨ ꯊꯥꯖꯗꯨꯅ ꯃꯉꯣꯟꯗ ꯀꯠꯊꯣꯛꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ꯫ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯂꯦꯡꯗ꯭ꯔꯕ ꯊꯥꯖꯕꯩ ꯃꯁꯛꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯇꯥꯅꯤꯡꯏ꯫ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯍꯧꯔꯒ ꯀꯔꯤ ꯑꯣꯏꯔꯛꯏ ꯍꯥꯏꯕꯗꯣ
ꯃꯥꯅꯤ ꯅꯨꯡꯁꯤꯕꯇꯅ ꯃꯥꯕꯨ ꯊꯥꯖꯕꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯈꯤ꯫ ꯆꯍꯤ ꯀꯌꯥ ꯑꯩꯁꯨ ꯆꯤꯡꯅꯕꯒꯤ ꯃꯈꯩꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯊꯝꯕ, ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯃꯅ ꯑꯩꯅ ꯊꯕꯛ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒ ꯏꯈꯨꯔꯥ ꯑꯃꯅꯦ, ꯏꯄꯨ ꯊꯣꯛꯄ ꯑꯃꯒꯁꯨ ꯏꯄꯥꯒꯤ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯁꯤ ꯍꯧꯅꯁꯥ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯆꯨꯝꯃꯤ, ꯃꯈꯣꯏꯁꯨ ꯃꯗꯨ ꯐꯠꯇꯕ ꯊꯕꯛꯅꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯧꯔꯛꯄꯗ ꯁꯣꯏꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯧꯔꯛꯄꯗꯅ ꯁꯣꯏꯈ꯭ꯔꯕꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯗꯕ ꯆꯤꯡꯅ ꯄꯥꯔꯩꯗ ꯂꯩꯕ ꯌꯥꯎꯏ꯫ ꯗꯦꯕꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯐꯥꯎꯕ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯒ ꯃꯥꯅ ꯍꯥꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯌꯦꯛꯅꯕꯗꯧꯅ ꯂꯧꯔꯤꯁꯦ? ꯑꯩꯗꯤ ꯃꯤ ꯄꯨꯝꯕ ꯑꯩꯕꯨ ꯅꯝ ꯍꯥꯗꯨꯅ ꯇꯧꯒꯗꯕ ꯑꯣꯏꯅꯇ ꯈꯜꯂꯤ꯫ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯐꯅꯕ ꯈꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯔꯝꯗꯦ꯫ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡꯗꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯕꯇꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯁꯣꯔꯗ ꯂꯣꯏꯅ ꯁꯤꯟꯅꯗꯨꯅ ꯊꯥꯖꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯅꯤ꯫ ꯗꯦꯕꯒꯨꯝꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯊꯥꯖꯕ ꯅꯨꯄꯥ ꯏꯁꯣꯔꯅ ꯁꯤꯟꯕꯤꯔꯛꯂꯤꯕꯅꯤ꯫ ꯆꯨꯝꯃꯤ, ꯅꯪꯅ ꯄꯨꯟꯁꯤꯗ ꯑꯔꯣꯟ ꯑꯊꯨꯞ ꯍꯨꯝꯗꯨꯅ ꯊꯝꯕꯒꯤ ꯇꯝꯊꯤꯕꯒꯤ ꯃꯇꯥꯡꯗ ꯇꯥꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯁꯦ ꯏꯁꯣꯔꯗ ꯑꯔꯣꯟ ꯑꯊꯨꯞ ꯊꯝꯗꯅ ꯄꯨꯛꯅꯤꯡ ꯁꯦꯡꯗꯣꯛꯇꯨꯅ ꯆꯪꯖꯔꯤ, ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯏ ꯍꯥꯏꯅ ꯇꯥꯈ꯭ꯔꯦ꯫ ꯊꯃꯣꯏꯗ ꯑꯔꯣꯟ ꯑꯊꯨꯞ ꯍꯨꯝꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯖꯦꯜꯗ ꯂꯩꯕꯒꯨꯝꯕꯅꯤ꯫ ꯅꯪꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ, ꯅꯪꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯤꯊꯣꯛꯀꯗꯕꯅꯤ꯫ ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯁꯨ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯏꯁꯣꯔꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯖꯧ, ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ꯫ ꯄꯨꯛꯅꯤꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯇꯝꯅꯕ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯇꯝꯂꯤꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯡꯁꯦꯟ ꯃꯃꯥꯡꯗ, ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯃꯤꯡꯁꯦꯟ ꯃꯃꯥꯡꯗ ꯆꯪꯂꯒ ꯏꯇꯣꯝꯇ ꯍꯥꯏꯖꯩ, ꯖꯣꯌꯁ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯅꯃꯥ ꯅꯄꯥ ꯂꯩꯔꯛꯇꯦ, ꯑꯗꯨꯅ ꯅꯇꯣꯝꯇ ꯄꯨꯟꯁꯤꯗ ꯃꯥꯡꯗ ꯆꯪꯁꯜꯂꯨ꯫ ꯄꯨꯟꯁꯤ ꯅꯩꯍꯠꯄꯤꯈ꯭ꯔꯕ ꯃꯄꯨꯡ ꯐꯥꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕ ꯐꯪꯂꯛꯇ꯭ꯔꯕ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯏ, ꯑꯩꯒꯨꯝꯕ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯐꯪꯂꯛꯇ꯭ꯔꯕ, ꯅꯨꯡꯁꯤ ꯆꯥꯟꯅ ꯇꯧꯔꯛꯄ ꯏꯄꯥ ꯐꯪꯂꯛꯇ꯭ꯔꯦ, ꯏꯃꯥ ꯐꯪꯂꯛꯇ꯭ꯔꯦ, ꯏꯄꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯗꯨꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯃꯥꯒꯤ ꯉꯛꯇ ꯀꯣꯟꯗꯨꯅ ꯀꯣꯐꯤ ꯊꯛꯄ ꯆꯠꯁꯤ ꯍꯥꯏꯕ ꯐꯪꯂꯛꯇ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯐꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯂꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ, ꯑꯩ ꯏꯁꯣꯔꯗ ꯑꯗꯨꯝ ꯊꯥꯖꯗꯨꯅ ꯂꯩꯖꯔꯤꯕꯁꯤꯅꯤ꯫ ꯑꯩ ꯀꯅꯥ ꯑꯃꯠꯇꯗ ꯅꯨꯡꯁꯤꯕꯤꯔꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯔꯤ, ꯃꯥꯒ ꯃꯔꯤ ꯊꯝꯂꯤ꯫ ꯃꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯄꯣꯠ ꯑꯃꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯕꯥꯏꯕꯜꯒꯤ ꯏꯁꯩ 63:10ꯗ ꯍꯥꯏꯔꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ ꯅꯪꯕꯨ ꯂꯪꯁꯦꯛꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯀꯣꯟꯒꯅꯤ, ꯌꯣꯛꯀꯅꯤ, ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯩ ꯅꯤꯡꯁꯤꯡꯍꯟꯒꯦ ꯏꯁꯩꯒꯤ 64:9, ꯅꯪꯅ ꯅꯪꯈ꯭ꯔꯤꯕ ꯏꯀꯥꯏ ꯏꯀꯤ ꯃꯌꯥꯝꯗꯨꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯊꯧꯖꯥꯟꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯩ ꯅꯤꯡꯁꯤꯡꯍꯟꯒꯦ ꯏꯁꯣꯔꯒꯤ 64:9, ꯅꯪꯅ ꯅꯪꯈ꯭ꯔꯤꯕ ꯏꯀꯥꯏ ꯏꯀꯤ ꯃꯌꯥꯝꯗꯨꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯅꯪꯕꯨ ꯊꯧꯖꯥꯟꯒꯅꯤ꯫ ꯅꯪꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯄ ꯄꯨꯝꯕꯒꯤ ꯁꯔꯨꯛ ꯀꯌꯥ ꯍꯦꯟꯅ ꯏꯖꯠ ꯄꯤꯒꯅꯤ꯫ ꯅꯪꯅ ꯀꯔꯤ ꯇꯧꯈꯤꯕ, ꯃꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯈꯤꯕ ꯀꯥꯎꯊꯣꯛꯂꯣ꯫ ꯖꯤꯁꯨꯅ ꯅꯪꯕꯨ ꯐꯠꯇꯕ ꯄꯨꯝꯕꯒꯤ ꯋꯥꯡꯃꯗ ꯆꯤꯡꯈꯠꯄꯤꯒꯅꯤ꯫ ꯉꯁꯤ ꯄꯨꯟꯁꯤ ꯑꯃ ꯀꯧꯕ DVD ꯑꯃ ꯈꯨꯗꯣꯜ ꯇꯧꯒꯦ꯫ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯤ꯫ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕ, ꯀꯔꯝꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯂꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯅꯤ
ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chingchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite